Assalamualaikum. Iram dam da leiba Ereicha Khuwai Pumnmknasu karigo Mapham khara thamjari United Metai Pangani Organization UMPYO gi Mache dagi Houjik social media da Khusida Tondon W Mahaki Mapuroiba MD Altaf Khan Boboy Kwakta Ward number 8 haiba Nupi Mayum Houjik Mangkhre na social media da sukana viral ori Asigi mangba sigi langa langjin gi damakta mahaki imung manungna United Metai Pangani Organization UMPYO da mateng haibadi thijinbada malanga langjin Thiba da mateng pangbiona lai adugi matungda Nupi Mayum da ipau phawna jai aduga Nupi Mayum gi anakpada leiba club organization sing da supau haijaki adubu club organization sing dana su Kwakta da leiba adagi ahalaman khara da su du phone tawjai adu response piraktre adui matungda Nupi Mayum sigi Manao Nupa haiba tare sina laage ngasi nungthin Date 13 Numit Asigi Nungthin Sida Pung Mahum da Lake na masana commitment pirei adusu makhoi anaba ma leire hairaga laktre aduna Houjik mangliba Nupi Macha sigi matangda kanagumana Nupi Macha si social media da suramani Khusida Tondon haibsi thengna biragadi aikoigi mari leinaba police station natragana mahaki imung manungi miyoi singda pau pibiyo amadi Houjik Nupi Macha si date 10 da Mangkhre date 10 dagi Houjik faoba Thiba phangrabnena mayumgi imung manungna aikoi organization da su complaint lama thangale aikoi organization na loinamak tawba yadabanena aikoi logi oiba mahak mari leinaba department police station da aikoi forward tawraga police station da mateng lawraga Thiba da process tawragani haiba simsulira myam da khanganjari aduga ngasi aikoi Nupi Mayum gi imungsi tasengna mapunna ngasi lakambagadi hena nungaigadabani Mache Nupi Macha si udabane na koiga khangdabne karisu thoidokna haiba ngamdre adubo kaigumba Nupi Mayum gi miyoi singsina su Houjik su matam leiri police station do isunu Nupi Mayum gi mido isunu ko organization do isunu chapminaraga punsallaga Thiba da yaubiraga di hena fagani maramdi Nupi Macha si na koida leiraga mangbani sibor hingba khangdaba haibasi yamna luba fibamni masida aikoi organization gi oinadi koi witness ni ngasi animak kawi da Nupi Mayum gi lai haibasi ma koi dum khangjare adu makha taba any legal action legal gi oiba process tawbada koi su help tawbani haibasi UMPYO gi as a president amoina thamjari aduga koi gi mapa sing mama sing machi manao sing su kai kai haning blai di habi mapa si haibu mayam nu Mapham da mapa ina ni thingjari se haireba kainona UMPYO sina haireba piawara UMPYO na haireba asi ai makhoi na mateng pangmi bida makta su yamna harau de thagasai aduga makhadana aikoi di Nupi Mayum laktaba simadi yam sengna makhoi yamna lanbani haningi masida karisu mayamna ai sadu phangna ngai da makta su mateng su khara pangbi ai di yamna laijadabani aduga kai hawa se yam kana su hairu su kana tawjidi aduna miyamna mateng su pangbiro lahani mathu UMPYO na su mateng pangbiri makhata da su mateng pangbiyo hadanongda thoaga su makhoi nang mateng pangbigani haibu su wafam su thambiri yamna nungaiji yam thagatsai adubu karigumba sing alagi hukum amadagi phangsi na natari hingna phangbu ai tare phangba taragadi tasena aina haning wafamdi kona UMPYO nungaisida khamjage si hairaga ai mapa aigi mateng miyam help tabira aduga si hairaga miyam mapangta ai